Russia na nuclear drill oina ballistic missile Kapkhre. Ukraine na dirty bomb haibade radioactive biological natraga chemical masaksing hapsinba amasung madu pokhaibada paksana sandorokiba conventional bomb ama sizinanaba thaurang tawkhre haina Moscow na India amasung China da wari saduna khangalakibaga Russia gi President Vladimir Putin na ngahan yumsa kaisa numitta magi nuclear capable forcing na pangthokpa nuclear drill sing yengkhre hairiba drill sing adu Moscow na lan hena kangkhatpage matang do wafam kaya matang phongdokiba duge manungda khwaidagi naubani amasung control room amadage drill sing adu yengkhiba President Putin na Ukraine na thanipan suraba conflict adu nuclear tholakpa yabagi phibam leide haike Vladimir Putin gi leadership makada ground sea amasung air strategic deterrence forcing galoina na training session ama pangthokre amasung maduda ballistic amasung cruise missile sing practical oina Kapkhre haina statement amada Kremlin na haike Arctic talaiba Barents Sea dage sineba ballistic missile ama kapnaba submarine crew ama na thaurang tawbage footage adu Russian state media na utke drill sing adu the Russian Far East talaiba Kamchatak Peninsula dage state missile sing kapasu yauke malem gi laiba kaya gi defense minister sing da Russia gi defense minister Sergei Shoigu na matang telephone tawduna Ukraine na dirty bomb ama puthokre haikhiba duge matung Russian state media na drill sing aduge footage adu tharakhiba ne Russia gi defense minister Shoigu na NATO laibak sing gi defense minister sing China gi Wei Fenghe amasung India gi defense minister Rajnath Singha dasu Ukraine gi dirty bomb aduge matang da telephone tawkhe Ukraine gi nongsup ki khongbu laibak sing Britain France amasung United States yauna laiba kaya marumna haibaga manana Ukraine asu dirty bomb gi wafam adu lanfam da Russia na thaurang tawribadu kupsinaba honabani haina phongdokhe Kremlin gi wangangloi Dmitry Peskov na ngahan yumsa kaisada paumi singda Ukraine da dirty bomb ama sizinnarakpa yabagi lairiba ki badugi matangda phongdokhi amasung kipna Sivoteski terrorist ki thawong ama chathanaba thaurang tawri haike asigumba miyoi bana sana haidaba mawong asi mangjona Thingnaba akanba khongthang laukhanaba ikhoina makhatana aikhoigi midyang ase world community da khanganaba makhatana kanna taksin khigani haina mahakna makhatana phongdokhe Russia na Arctic ta lambi semgat kadawre Russia gi deputy prime minister Alexander Novak na Arctic ta NSR Northern Sea Route niyam ama nai na semganaba order tawkhre haire IC shipping line semgat pagi matang da sarkar gi meeting amada Novak na tay route singde akang naba kaya laiba maram na NSR asi Europe Russia ge nongsup amasung Russia ge Far East ke marakta khwaidagi samba route oigani amasung masina Russia ge economy da hena chawba thodang lawrakani haina phongdokhe satellite ki mateng na NSR da ungi phibam yengsinaba amasung cargo jahas wanbage thabakta international partner singa mateng pinanaba Novak na mari lainaba department sing da khangan khi haire